Hello, Manipuris. I ming Raj Singh. I Impal Labor Overseas Point Key Chairperson ni aduga Ottawa da Labor Voice World Immigration and Education Consultants adugi President ni. Adugi I adu Ottawa si Ottawa da gini. It's a bit cold. Oh my God. It's a bit cold and windy today, but it's very nice. Aduga -2 ni ngasigi temperature si do Impal gi -2 na Ottawa gi -2 dagi ingbe am heli adugi maranduna ko na matungi video amadai adom bodom dage Manipuri Diaspora ko ba aigi YouTube channel ama haujargani channel asi hauna bugi announcement sigam doina na aina ngasi overseas point yamna thawai sang yauna Canada da leba yamna promising over student Vietnam gi channel Singh sponsor tawna bugi tanja ma logjai Vietnam Manipur dagi ni aduga Canada da leraga like thamiba yamna promising over student amani maha motivational speaker amani aduga stand up comedy tawi at the same time Manipuri mata sing world ki mi singa connect hona ba yam khana work to jari ba dugumba pamani ma ki channel si koina sponsor to da koi yam nuai ba koi Manipuri Diaspora si pithwi gi Manipur thado ga ma pan da lai khaba Manipuri sing makoi gi matang da kadai da kaya yam rei gi moi gi status kamai to gi moi gi si mahin kamai to gi aduga makoi ga Manipur da lai ba mi singa kamaina connect tawni aduga amana wagi kana ba karna logani haiba singdugi matang dudai da mathang series wena topic kaya da sathar kada ba dugum video program ni overseas point haiba si ontang se da Manipur da lai Manipuri singna mapan da lai ba kudum jaba opportunity sing ka mong da logani aduga adugi da onta kamaina prepare tawni aduga kana ba loba ya bana kari lai haina haiba adu singdugi matang dudai da makhal gi service kaya pe no bi da onta link ba dugum company amani adana ngasi da onta di Vietnam gi program si sponsor tawsi da koi yamna nungai bu phaujai haiba si thamjabaga loirana overseas point ki Facebook to mayam like to view overseas point p servicing adu kam no lobi atage na haiba du ta thok ta sin to na bu khurung ta lobi you. Thank you.